France amadi Morocco FIFA World Cup lisingani kunga ki quarter finals ta thengnaragani. United States, Canada amadi Mexico na yumbu oiduna chathariba FIFA World Cup lisingani kunga ki knockout round of 16 gi ngarang numidang sanakiba match cha Morocco na Canada bu panjal ahum sinoda maithiba piramlaga quarter final changba ngamkibani. United States ki Texas ta leiba Houston Stadium dangarang sanakiba numidang sanakiba match adugi minute yankai amadi marfugani thoi chatpa matamda Morocco gi Azadin Onahena Panjal Ani Chan Kibagaloinana match ke ahen bamatam 90+8 Sofian Rahimina Panjal Maga Chan Sinduna Canada bu Panjal ahum sino da maiti ba pi kibani nongyay matung pungani makai taba matam da United States ki Pennsylvania da laiba Philadelphia Stadium da sanakiba match sana France na Paraguay bu Panjal ama sino da maiti ba piram laga quarter final gi mafam kan bangam kibani France ke matangay ba Panjal aduna match ki humfutra suba minute Kylian Mbappe na penalty da chan kibani Jathariba FIFA World Cup lisingani kunga taruk asigi makha taba knockout round of 16 gi match da ngasi nongyay matong pung ama makai taba matamda Brazil amadi Norway lamba taunaragani loina na hayang ayuk pung mga makai taba matamda na Mexico amadi England lamba taunaragani